Kamjong District ki Chatric Khullen da numit nini chathagadaba manga shuba district level Chatric Sivathei Morok festival hodokre. Morok asi British na King Chili haina ming tholaga Nagaland yauna tongan ba mafam da thaba hokibani haina fungyari sig MLA laisho kaising na fongdorakli. NEC Silongi Makada Khokbai Horticulture Cooperative Society Limited Chatric Village na sinduna pangthokiba thauram aduda MLA laisho na makhatara duna Chatric Khullen da Morok asi Sivathei haina khangnei. Ningthau Kulachandrana Chatric talakpada ihan hana Morok makhalasi thengnabadagi Morok haina mingthon kibani haibagi wari leidi. Masigi mathakta Chatric ta lina bawari gi matung inna Chatric tagi laiga marup sanaba rapa kauba nupa amana angoching gi khothe mayada leiba mahakki mamanaba amagi manakta chatpada Morok pambi ama puraklaga Chatric ta thakibani. Chatric singna chahi khudingi laigi thauram oina pangthoktuna lakpadagi Eastern Border Areas Development Authority Manipur gi mityang makhada Khokpai Horticulture Cooperative Society Limited na festival oina pangthokpa haurakibani haina fongdoki. Festival asi district ki thakta pangthokpa haure haiba wafam MLA asina thamladuna state ki thakta pangthokna bahotna minashi haina appeal taurakli. Chatric se gift quite phangba khunna maniba khunna chalo se Chatric khunji yengo sibo khun go bro invest de khunda yum saning de paisa par ukhul da sagni sanapati chakani adob je khunda di lawsang do no le whereas Chatric sing sai ko respected DC no host na haibdona sigi Chatric haibse nakhoi na khangda wane mina de lon khangman because of leiriba product tuna khangmaneba nakhoi na sanadi ai khoi karisna ten leiba Chatric khangdaba leite aduna Chatric ki history se Chatric ki Morok ki wari se propagate tawse